ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯄꯥꯎ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤ ꯏꯔꯥꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯜꯐꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯂꯝꯖꯦꯜ ꯊꯣꯛꯄ ꯌꯥꯏ US ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯔꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯥꯏꯕꯁꯤ ꯒꯜꯐꯇ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯂꯝꯖꯦꯜ ꯊꯣꯛꯄ ꯌꯥꯏ ꯏꯔꯥꯟꯅ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯃꯨꯛ ꯍꯧꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯃꯔꯨ ꯍꯟꯖꯤꯟꯅ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯦ ꯍꯥꯏꯅ USꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ JD ꯚꯦꯟꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯇꯔ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯑꯦꯃꯤꯔꯦꯠ ꯌꯥꯎꯅ ꯒꯜꯐꯀꯤ ꯑꯦꯂꯥꯏꯁꯤꯡꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯅꯕꯒꯤ ꯊꯧꯔꯥꯡ ꯃꯄꯨꯡ ꯈꯔꯗꯃꯛ ꯋꯥꯠꯂꯤꯉꯩꯗ ꯇꯣꯛꯊꯣꯛꯈ꯭ꯔꯕ ꯍꯥꯏꯅ USꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ JD ꯚꯦꯟꯁꯅ ꯋꯥꯏꯠ ꯍꯥꯎꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯏꯔꯥꯟꯁꯤꯡꯅ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯅꯅꯕ USꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯩꯈꯣꯏꯅ ꯈꯪꯍꯜꯂꯛꯈꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯁꯨ ꯃꯗꯨꯃꯛꯅꯤ ꯍꯥꯏꯅ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯗꯥꯕꯤ ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥꯅꯔꯒ ꯌꯥꯁꯤꯟꯅꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ ꯍꯥꯏꯅ ꯚꯦꯟꯁꯅ ꯆꯦꯛꯁꯤꯟ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯃꯔꯨ ꯍꯟꯖꯤꯟꯗꯨꯅ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯅꯤꯡꯕꯗꯤ ꯅꯠꯇꯦ ꯇꯉꯥꯏꯐꯗꯅ ꯃꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯗꯨ ꯇꯧꯔꯛꯀꯅꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯄꯥꯡꯒꯜꯁꯨ ꯂꯩꯒꯅꯤ ꯍꯥꯏꯅ ꯚꯦꯟꯁꯅ ꯍꯥꯏꯈꯤ ꯏꯔꯥꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯍꯦꯛ ꯄꯥꯏꯈꯤꯕ ꯃꯇꯝꯗ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯁꯨ ꯄꯥꯏꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯃꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯂꯝꯖꯦꯜ ꯊꯣꯛꯍꯜꯂꯛꯀꯅꯤ ꯏꯔꯥꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯍꯦꯛ ꯄꯥꯏꯈꯤꯕ ꯃꯇꯝꯗ ꯒꯜꯐꯇ ꯃꯇꯧ ꯇꯝꯂꯛꯄ ꯂꯩꯕꯥꯛ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯏ ꯃꯇꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯥꯏꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯅ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯍꯥꯏꯈꯤ ꯑꯍꯦꯟꯕ ꯔꯦꯖꯤꯝ ꯀꯨꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯥꯏꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯥꯝꯗꯦ ꯃꯈꯣꯏꯗꯨꯒꯤ ꯃꯅꯨꯡꯗ ꯇꯉꯥꯏꯐꯗꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯁꯨꯡ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯔꯦꯖꯤꯝꯁꯤꯡ ꯍꯥꯏꯅ ꯚꯦꯟꯁꯅ ꯍꯥꯏꯈꯤ ꯏꯔꯥꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯃꯁꯤ ꯅꯠꯇꯅ ꯑꯣꯞꯁꯟ BA ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯃꯗꯨꯗꯤ USꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕꯒꯤꯗꯃꯛ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯃꯨꯛ ꯍꯧꯕ ꯍꯥꯏꯕꯁꯤꯅꯤ ꯂꯥꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯏꯔꯥꯟꯁꯤꯡꯅꯁꯨ ꯄꯥꯝꯂꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯅ ꯚꯦꯟꯁꯅ ꯍꯥꯏꯈꯤ ꯃꯤꯗꯜ ꯏꯁ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯖꯤꯟꯈꯤꯕ ꯃꯔꯝꯅ ꯊꯥꯎꯒꯤ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯈꯠꯂꯛꯄꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯂꯥꯏ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯅ ꯃꯋꯥ ꯃꯅꯤꯜ ꯅꯥꯏꯗꯅ ꯔꯁꯤꯌꯥꯒꯤ ꯊꯥꯎ ꯂꯩꯕꯒꯤ ꯑꯊꯤꯡꯕ ꯀꯣꯝꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯇꯔꯀꯤꯒꯨꯝꯕ ꯑꯍꯨꯝꯁꯨꯕ ꯂꯩꯕꯥꯛ ꯑꯃꯅ ꯖꯦꯠ ꯐꯨꯌꯦꯜ ꯑꯃꯁꯨꯡ ꯗꯤꯖꯦꯜ ꯑꯣꯏꯜ ꯁꯨꯡꯗꯣꯛꯄ ꯔꯁꯤꯌꯥꯒꯤ ꯊꯥꯎ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯅ ꯑꯃꯨꯛ ꯂꯩꯕ ꯌꯥꯅꯕ ꯉꯁꯤ ꯇ꯭ꯔꯦꯗ ꯂꯥꯏꯁꯦꯟꯁ ꯑꯃ ꯆꯠꯅꯈ꯭ꯔꯦ ꯄꯟꯕ ꯌꯥꯕꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯊꯥꯎ ꯍꯣꯟꯗꯣꯛꯄꯗ ꯁꯔꯨꯛ 5 ꯊꯣꯛꯄꯒꯤ ꯑꯃꯗꯤ ꯄꯨꯔꯤꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯊꯥꯎꯒꯤ ꯃꯃꯜ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯈꯤ ꯃꯁꯤꯅ ꯖꯦꯠ ꯐꯨꯌꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯀꯌꯥꯁꯨ ꯂꯥꯛꯂꯤ ꯔꯁꯤꯌꯥꯅ ꯊꯥꯎ ꯌꯣꯟꯕꯗꯒꯤ ꯐꯪꯕ ꯄꯩꯁꯥ ꯑꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟ ꯇꯧꯕꯗ ꯑꯃꯨꯛ ꯊꯥꯗꯕ ꯃꯔꯝꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅꯗꯤ ꯔꯁꯤꯌꯥꯅ ꯃꯊꯛꯇ ꯊꯝꯖꯤꯟꯕ ꯁꯦꯡꯁꯟ ꯀꯣꯝꯊꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯣꯏꯔꯤ ꯖꯄꯥꯟꯒꯤ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯕ ꯃꯥꯎꯟꯠ ꯐꯨꯖꯤꯒꯤ ꯆꯤꯡꯈꯣꯡ ꯄꯔꯤꯡꯗ ꯉꯁꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯃꯦꯔꯤꯟ ꯐꯣꯔꯁꯦꯁꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯗ ꯈꯝ ꯊꯦꯡꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯍꯃꯥꯁ ꯍꯥꯏ ꯃꯣꯕꯤꯂꯤꯇꯤ ꯑꯥꯔꯇꯤꯂꯔꯤ ꯔꯦꯀꯣꯔꯗ ꯁꯤꯁꯇꯦꯝ ꯄꯨꯊꯣꯛꯇꯨꯅ ꯁꯨꯠ ꯑꯦꯟ ꯁ꯭ꯀꯨꯠ ꯑꯦꯇꯦꯛ ꯇꯧꯔꯝꯕ ꯆꯦꯟꯈꯤꯕ ꯗ꯭ꯔꯤꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯐꯣꯔꯁꯅ ꯔꯁꯤꯌꯥꯗ ꯂꯥꯟ ꯁꯣꯛꯅꯕꯗ ꯑꯉꯛꯄ ꯐꯪꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯍꯃꯥꯁ ꯍꯥꯏꯔꯤꯕꯁꯤ ꯑꯦꯇꯦꯛꯇ ꯇ꯭ꯔꯛꯇ ꯄꯨꯕ ꯂॉन्ꯆꯔꯅꯤ ꯃꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯒꯤ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯛꯂꯒ ꯌꯦꯛꯅꯕꯒꯤ ꯄꯣꯖꯤꯁꯟ ꯑꯦꯇꯦꯛ ꯇꯧꯕ ꯑꯗꯨꯒ ꯌꯦꯛꯅꯕꯗ ꯀꯥꯎꯟꯇꯔ ꯕꯦꯁꯇ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯍꯣꯡꯗꯣꯛꯈꯤꯕ ꯉꯝꯕ ꯁꯤꯁꯇꯦꯝꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯂꯥꯟ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄ ꯃꯔꯝꯅ ꯁꯨꯠ ꯑꯦꯟ ꯁ꯭ꯀꯨꯠ ꯍꯥꯏꯕ ꯂꯥꯜꯂꯣꯡ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯂꯤ ꯗ꯭ꯔꯣꯟ ꯄꯥꯛ ꯁꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯔꯝꯅ ꯃꯐꯝ ꯑꯃꯗ ꯂꯦꯡꯗꯅ ꯈꯤꯜꯂꯕ ꯊꯝꯕ ꯁꯤꯁꯇꯦꯝ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯍꯥꯏꯃꯥꯁ ꯑꯁꯤ US ꯐꯣꯔꯁꯦꯁꯅ ꯏꯔꯥꯟ ꯏꯔꯥꯛ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯂꯥꯟꯊꯦꯡꯅꯕ ꯁꯤꯖꯤꯟꯅꯈꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯔꯣꯀꯦꯠ ꯁꯤꯁꯇꯦꯝ ꯑꯁꯤ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯈꯤ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯇꯧꯕꯗꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯅꯧꯕ ꯃꯈꯜꯒꯤ ꯄ꯭ꯔꯤꯁꯤꯁꯟ
guided record ama kapki masigi record asidi kilometer sa kaya thapna mafamda leiba target sing sab chana thugaiba ngami hairi khulai asi Pacific to yamna maru oiri Japan da system asi operate toba haibasi Taiwan fauna Japan da gate ki ngakthok pinaba honabada sijinnarpa yai system asi Japan da natna topa ithat singda deploy toba matamda China amasung Taiwan khaidukliba Taiwan Strait da leiba target singdi rai laina kapsinba yagani hairi HIMARS asi anamba matamda range yamna ten rocket sing kapal sijinnabani adubu masigi system asina yamna sana range ki record singju kapi yari Japan gi capital Tokyo gi pung anirom gari da thauraga leiba camp Fuji da pangthokiba lan oiraiba adudadi dharmi prajesh oiba thabakta sijinnaki Exercise adu Japanese military na yamna naksina paunaraga sathakibani exercise adu da maram oiduna public lambi matam kharagi oina tingjinba haina pau sosabna hairi Lakiba July tha military allies NATO North Atlantic Treaty Organization ki sahi ki oiba summit meeting Turkey da pangthokaduriba sigi mangoinana Allies asida nungnangbu pokpa wafam kaya thokli United States na thokhigadra natraga US na ngak senbigani haibagi thajaba piduna lakibadu thadokkiba matamda allies asi kari phibam oigadori haibasi yamna aruba wafam ama oiri Iran da thokpa landa European allies sing na mateng pangkide haiduna United States ki President Donald Trump na NATO gi tokpagi wafam phawba phongdokkiba asina allies asigi itihas da khwaidagi sawba ahongba lakadra haina signari US na German gi lanmi lising manga rom withdraw taunaba phirep lokhiba amasung Poland da US ki lanmi lising mari deploy taunaba thorang amasu lepthokhiba asina allies asigi manungda nungainadaba kaya leire haibadu takli yamathina matkhenaraba leibak ama oiriba Spain busu allies asidagi lokthokadra haibasi signari oregliba phibam kaya sida European leibak suna su manga ngakthok chanamgidamakta defense mapangam kankanhanaba yade US ki mapan tangduna leiba yaroi haibasi bab tarakli President Trump lusing mamakha US na NATO da thawai yauna yaudre haibasi hojikti amukka hena mayek sengle hokhiba February tha da NATO gi defense military singi nipang pangthokpada US ki Under Secretary of Defense Policy Albert Colville na NATO ahum dasmit sinogi wakalon hogdokhi masida Europe kleibak sina hena sauna daita loba aduga US ki oinadi China thengnabada hena pungning sang wafam yauri ngasi India amasung South Korea anigi defense cyberspace amasung military training gi matangda mateng pangnaba maru oiba yana warosin sign tongna loinana leibak anina Chinese Thawinsin kankalakliba Indo Pacific amasung bilateral defense da yimpham oiraga thabak tawminanabagi sanghingalapa yanaba purakre Defense Minister Rajnath Singh na Seoul da Korea Defense Minister Ahn Gyua hiram kaya da wari sanaki South Korean capital city da Defense Minister sida nimit humnigi khongset da ngarang nimidang wadam thumlakhibani Italagi Premier Giorgia Meloni da mahakki yamnaba pamjaba wahi Melody gi matangda fagi torduna Prime Minister Narendra Modi na Melody Toffee sing kodol oina pigwidamak Prime Minister Narendra Modi bu thagatkre Social media post amada Meloni na video amasu share toraki maduda Prime Minister Modi afaba Toffee Melody amapurakle kodol adugidamak mahakpu thagali haina wahai irakhi ngasi thagalakpu video amada Modi su uwafanki maduda kudol aduda Meloni haiba wahai aduda mahakki fagi tawduna nokki Modi musu Meloni gi ming anigi punsin nakiba satek Melody asi insulation kulumdoida Dubai Cof Unifan gi matamda Italian Prime Minister thokibani amasung matungda social media
ꯃꯁꯤ ꯚꯥꯏꯔꯦꯜ ꯆꯠꯈꯤ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡꯗ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯐꯣꯡꯅꯈꯤ꯫ ꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯄꯥꯎ ꯄꯥꯎꯗꯝꯖꯕ ꯇꯦꯟꯁꯤꯟꯖꯔꯤ, ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ꯫